Hauzik ngahaki mamangda governor na kaurakpadagi former chief minister N Biren Singh, speaker Thoksom Saitaberta, BJP Manipur Pradesh President A Sarda Devi, the chief secretary advisor to chief commissioner Atai Atopa, BJP ki MLA Singa Ras Baban the wari sakre, wari sanaki bagi marol na singba akupa moron khangminana bagi damakta makhataba paungai minase. Ngarang dagi hauna sa tharakiba dolai thabida Kuki nupi singna meitei laktana ba duty makhatana ngasisu ngaktuna laikre hari. Manipur thugaina bu honarakpada merger agreement khanasi haiba ngamba mehut khalasi haina RK anana phongtokre. Narendra Modi Amit Shah thengna ba ngamba amasung Manipur thugaina bu honarakpada merger agreement na hongna khanasi haiba ngamba mehut khanba matam oire haina hanagi MLA RK anana phongtokre. Wafam asi merger agreement ka mari lenana Manipur ge hojik oiriba political gi phipom gi matangta khana nainabagi thoramda sarog yaraduna phongtokhibane. Mahana hai Manipur ki puwari da hauze asi khwaidagi yamna laibak thiba tangka ama oili sahi lising ani ki puwari lejarakpa lamdam asi hauze kari tholaga dagi haiba tamba ngamdabagi phibamda lairi political ki socio economic gi miyengda Manipur hauze karamba phibamda lairibagi hangladuna lamdam asigi mirol kannaba aikhoi tawgadaba thodang karino haibadu mipum khudimakna khangminaba matam oire haike Manipur ki phuruk kannaba aikhoi miyam ki oiba phirep ama lominaba mathau tare hairaduna Manipuri singna India da tin khraba matungda aikhoina hingbagi mamal yauna hingba gamlebra haibagi wahang ama thoraklei political level amada aikhoigi Manipuri haiba kalu phurup asi kannabagi chapchaba phirep lahaudrabadi phurup asi mutkiba amasung kaikiba yabagi phibamda laklei migi makhong kolaga khongyagi ophulgumne hingdadabadagi ngak thoknabagi phirep ama lawba sange hauzik assembly mathau tawhandana thamle assembly da dictate tawrakle minute asuktagi hena assembly phamba yaroi haibagi wafam thamlakle masida kiduna makhong makot loina muk punsilaga thamba asiba MLA asiba lenga amagumna laikibadagi Manipur na hauzik wari bane Manipur da susana riba Kuki kholai paiba singna Manipur thugaina ba amasung separate administration talakpada aikhoigi oiba union territory gi demand tawraklaba phawbada MLA singna tumina khaklaisan pham thokte hauzik leiriba Manipur gi BJP lenga na assembly da Kuki kholai paiba singdagi su withdraw tawbani haibagi warep laukrabani Kuki singna chatharakpa thawongda BJP gi double engine gi lengakna karigi tumina yengdana leiribano hangladuna Manipur bu ngak senbada asobo thodang lorokliba meitei phurupu BJP gi lengakna yonbagi maongda tawhanjaningde lengakna Kuki kholai paiba singa su sangdok haliba asi sungtaw tawroidaba thawongne Manipur gi miyamna su sangdok hangiba asi akanmongda condemn tawphon thoi haike India lengaki mathong huktaba thawongda Manipur da India da march tawkibadu hojik soirabra natraga soidabra haibagi wafam thorakle hairaduna merger agreement na maram oiduna Manipur thugaina bagi wafam lakliba si labak thibane Manipur na India da march tawkibada yawkiba wafam sing India lenga na thabuk tawhaningi Manipuri haba kalup amadi meitei phuruk kannaba miyam punna khusam naduna satminabagi matam oire Manipur kannaba punna wasak minasi amasung thabak pangthok minasi Manipur kannaba assembly hingar hansi mapuruk kidamak siramasu yada haba apaba miyam ge anoba mehut khanba matam oire hauzik leiriba assembly asi dissolve tawraga anoba apaba mehut mikhal pangthok tuna khalasi haike Kuki militants sing thingba ngamba lo laitrabara makhoi bunga naba tokhaiba lo laibra haina maheso thangnawjamna phongdorakre Kuki militants sing na chathariba unlawful oiba thabak sing thingnaba makhoi gi mathakta panba yaba act amadi lo amata laitrabara natragana makhoi bunga senaba tokhaiba special law ama semlabara haina RPIA gi national secretary odiba Manipur state committee gi president maheso thangnawjamna phongdokre Ministry of Home Affairs amasung Kuki khulai paiba singa anowasu agreement gi khuyekpina kibasga mari lenana maheso Thadorpa video release amada wafamasi mahana phondokibane mahana makhatana haikibada Ministry of Home Affairs UPF KNO amasung Manipur lenga ki official singa agreement ama sign tawnakiba asina Manipur gi miyambu apangba siba oina thoklei agreement asiga mari lenana ministry gi maikaidagi thadorpa press statement amada Manipur gi territorial integrity sokhandaba amasung national highway number 2 hangdokpa haiba wafamda highlight tawraga miyamda harauba pohanki aduga thangnaba mikuptana agreement aduda maru oiba thodang riba Kuki Jo Council na thadorokpa cherolda National Highway si hanadagi athengbu thamkidabana nauna hangdokani haiba wafam si chana de harakle masida sunatana Kuki amsung meitei gi marakta thamlamba buffer zone adumak makhata na leigani haiba wafam phongdorakle masina hainingliba sidi highway sida meitei chatpa yaroi haibani asumna constitution gi wangmada thabak tawriba Kuki militants sing amasung leiriba lupsing asigi mathakta panba yaba law amata leitrabara natraga makhoi asi ngak senaba constitution da tokhaiba law ama semduna laikhrabra haiba wahang hangke mahana makhatana haikibada Kuki Jo Council ki serol aduna pallibadi
separate administration natana tungkoiba tangdulai tana laibagi wari leite hanasu mayek sengna palli punamasi yenglaga ministry amasung Kuki singi marakta handak sana kiba wari amasung pinakiba agreement asi karam makalgi agreement no haibadu chauna salamnaba ama pokhalle agreement asida anoba ground rule semle hajilaga hanage ground rule thugaiduna leraklaba Kuki militants sing nauna su taunare aduga yanare haibu wafam sing asina sayet nahanduna miyambu apang masiba oina thui agreement asida yanare haibu ministry na thorakliba zerol amasung Kuki singi maikaidagi thorakliba zerol ani asigi marakta contradict oiduna laidibasida Manipur gi miyam maru oina mihut singna tumina election phom thoktabani haike puru masel marakta ngangna saknaba natana Manipur gi miyambu usittabugum chatharakliba thabak thoram sing asida Manipur da laidiba CSO political party khudima amasung mihut sing punsillaga haiba agreement asi chanaba yaroi haiduna punna leminaba matam oirabani hauji khuyek pinaribasi agreement ni masi ek nate law nate aduna khuyek pinariba party ahumgi manungda amana yadabada khudakta kakthatba yaba potni masida ruling opposition thidana mihut sing amadi political party singna masagi bot mangdana haiduna tumina leiseloidabani haike Myanmar junta lanbina Asian highway dagi Thai border phawba khudum chansinkre haide Thailand ngamkhaidagi Myanmar mayai sabuk yobada maroiba lambi ama oiriba Asian highway number 1 military junta lanbina amuhana khudum chansinba ngamkre Asian highway 1 gi yamna maroiba mafam sing amuhana Myanmar junta lanbina khudum chansinba ngamkiba asina ethnic tribal group singbu takhaibada chaunu khudong chaba phanglagani haukiba thadagi Myanmar junta lanbina Asian highway 1 loksinaba kana mongda honaduna lakibani Karen National Liberation Army KNLA na matam kayagi mamangdagi khudum chansinduna leramlaba Asian highway ama ase chayol asida junta lanbina amuhana khudum chansinkibani KNLA bu takhaiduna Asian highway bu khudum chansinnabagi damakta junta lanbigi achauba lanbigi kalam singna anauba langi khusu khulai singi matenga loinana KNLA gi mathakta landa Myanmar junta lanbina kaukarek amasung Thingani yonggi marakta laiba lambi gi saruk sing loksenabagi damak 275 suba infantry battalion unit na KNLA gi mathakta missile amasung drone sizinaduna landakhibani haire military junta lengak na satharakiba landa sing aduda KNLA amasung People's Defense Force gi lanmi sing ngak thoknaba kyara khana hona khibaga loinana military junta lengak na national highway loksenaba hona rakhiba du mai paktana balanda kya chathaki haire kumja 2023 gi December da Kaukarek amasung Miyawati gi marakta laiba Asian highway asi KNLA na khudun chanduna lakhibani kumja 2024 gi angan basarukta Thingani yungda laiba Myanmar junta lanmi gi operation command amasung battalion headquarter ahum loksin bang amkibani haidi Manipur gi irang asi BJP na lusing balengak na thohan bane haina location phondokre Kuki khulai paiba kangbu singa suspension of operation su makhata na sathaki bathawong asi Manipur gi irang asi BJP amadi party asina lusing balengak na thohan bane haibase haiman bathok loi haina hanagi speaker MLA thoksom location na BJP amadi haujuk paliba lengak po maral sikre wafam asi ngarang MLA TS location gi miyeng makhada Kaibi High School da pangthokiba tree plantation program amaga mari lenana pawmi singa unaba amada pawmi gi wahangi pakum oina MLA location na phondokibane mahakna high congress na lengak lengai matamda su torambadagi Manipur gi irang thokpani haina mamangda BJP gi lusingba kya na phondokiba laikre congress na ngak lengai matamda irang amta thokiba laite adubu 2022 da Mikhal Mai pakhalabadi Kuki khulai paiba singi demand pigani haina BJP lengak na thajaba pibadagi makoi gi demand tawbani haba wafam asi su yawba lup amagi lusingba SS Hawkip koba miyoi amana phondokiba laikrabani haiki amaromda suspension of operation da Manipur lengak na withdraw tawbata natana assembly da khangan kiba laikrabani asiguma thawong kya laikraba phawba su matam sangdokpa si angakpa phawi haina MLA location na phongdokhibaga loinana Manipur gi BJP president A Sarda amadi MLA sing haujik kari amuk hairakadoribano haina phongdokhi rumin inigi manungda BJP Manipur na su gi matangda chapchaba stand thamgadabani loinana su sangdokpada thamnariba yanaba warol khodimo miyamda rumin inigi manungda khanghalu haina location na taksinki masigi chumatakta su tawbada mapaleba ki miyoi yaure haina BJP amadi party sigi MLA singna haikiba wafam aduna kadonda chatkrabage haujiksu mapaleba ki miyoi adu adumag yauribra haibadasu miyamda khanghalu National Highway hangdokle haraga lukharana hangdokpa laite haba phongna haira phawba action lokatriba karigino haina su MLA na mari lenaba singe puning singsinki asiguma chanai naba kya asi lebana Prime Minister gi Manipur khongchat asidagi miyamna section batangai fade Surchanpur da chatlaga wafam ama hairaga Imphal da na atopa wafam ama haiga dawribra haina su MLA asina singnaba phongdokhe thabak tagi potha hansi haina thamlakle
मालेमगी ओइना लारिक लाइसु हैबसिंगबु इकाई खुमनारि अमदि लारिक हैबा मसेंग यामना लैबा अदु सोइदना चाखुटपा लैबा अमा ओइरकनि हैबसे मालेमगी मियामना खंगनारि अदुगा लारिक हैबा मियाम पोथोरकदौरिबा अदुबुना ओजा सिंगने हैबसे ngasiगी मालेमगी मियामना खंगनारि असगुमलबा यामना मरुओइबा हिरम असिबु अवांगबा थांगता थांगतुना इंडिया गे ओइना सेप्टेम्बर 5 बु ओजागी नुमित हाइदुना इंडिया सिन थुंगना पाक्सना पांगथोकनारि इंडिया गे ओइना पांगथोकलिबा थौरमसी लेखिद्रबा डॉक्टर राधाकृष्णन हाइन खंगनारिबा इंडिया की सकनाइरबा मियोय असिगी मपोक नुमिता पांगथोकपा थौरमसी ngasiगी इंडिया की मियामना ओजासिंगबु अवांगबा थाकता इकाई खुमनबगी थौरम अमा ओइरि लेखिद्रबा इंडिया की सकनाइरबसिना ओजासिंगी मरोइबा कयासिंग असिबु खंगबिरंबा अमदि ओजासिंगना मियोइबा खुनागी मायोन चुंगदौरिबनी खनबदगी ओजासिंगबु इकाई खुमनफम थोइ खंगबना मरम ओइरगा ngasiगी इंडिया की मियामना डॉक्टर राधाकृष्णन की मपोक नुमित सेप्टेम्बर 5 दा ओजासिंगबु इकाई खुमनफम थोइ हाइरंबगी मरम पुनमक ngasiगी इंडिया की मियामना खंगनरबसु ओजा अमा ओइबगी मथौ पांगथोक्तबा ओजा कयामरम मरोइना मणिपुर लेंगाकी महिलोइसंगसिंगदा थबक तौरिबा ओजासिंग लेदि हाबसि स्टेट असिगी मियामना इखंगदा खंगनरि नाकालमरमदा मणिपुर की हौजिक लेंगाकी महिलोइसंग मरोइना क्लास 1 दगी 10 12 फाउबगी महिलोइसंग कयादा महिलोइ मसिंग यामना हंथना तंबा अमदि महिलोइसिंगी मसिंगदगी ओजासिंगी मसिंगना हेनबा लोइनना लैफम थोपो ओजासिंगी मसिंग सुदबा लोजिंग लोयागे स्कूल कयामुक अमसुंग सिंगी मनुंग हंजिनबा मफम कयादा ओजा मसिंग वाटपगी वकत कयामुक हौखिबा सही कयादगी ngasi फाउबा तानारि असिगुमलबा लेंगाकी स्कूलसिंग असिगी ओजासिंगी थागे फंफम थोपा खुसुमलदि लेंगाना चांग नायना था खुदिंगी पीरिबनी नाकालमरमदना स्टेट असिदा लना स्कूल कयामुक सौगुरी यंगबगुम मसिंग खंगदना लेरिबसिंग असिगी ओजासिंग असिगी थागे खुसुमल अवामल असे लेंगाकी स्कूलगी ओजासिंगी चावना खेतनबगी मथक्ता लेंगाकी ओजा अमगी थागे खुसुमलना लनागी ओजा तरागी खुसुमलदगी हेना फंगलबसु मसागी मथौ चुमना पांगथोकपदि खुसुमल हंथना फंगलिबा लना स्कूलगी ओजासिंगना हेना कांगलोन चुमना पांगथोकपना मरम ओइरगा लनाई स्कूल वारबसु वाना मसा मसु सिंग फहनिंबदगी मणिपुर की मियामना लनाई स्कूल लारिक तंब थानारि मरमदुना मणिपुर की एजुकेशन डिपार्टमेंट लेंगा की महिलोसंग फगत हनबगीदमक ZAO DI अमसुंग AI सिंगना निंगथिना मसागी मथौ कांगलोन चुमना पांगथोखलगा मथौ चुमना पांगथोक्तबा ओजा सिंग थबक्तगी पोथा हलबदे लेंगा के स्कूल फगत ngomgadra खल्ले हाइना थमलक्ले।